Hi friends. Tasengna haigadi aigi profession ni sana sujabani ado akoi sana suba kangbugi oiba ngasi association gi meeting ama lei ado meeting do chatpagi ready oire hoji ai ado breakfast tauri ado ni ai breakfast se ngasi di yam chamna honare sumain tauna di green tea ga se sumain tauna honare ado hoji thoke na ready loire ado mayam sum niang taminasi oke makha dum kano laksage horen kari ada mathen tawromba adu sudum jenghanjarake mayam da ucharake. Hi friends, hoji ai chatpagi thoe akoi sak chana gadaba mayam pon gadaba pham duga odo kai chapi mu kawram me se kai chapi paira se ai scooty gi show do hoji thoe chatpagi nong su kanna mangi oke dum lambi gi view su dum wala ke mayam da che sigalai re ai gi scooty सेवजी अखोई थोंगान नि अदो आई सुम गाड़ी थौदोए अदो लंबी से खितंग दी नुंगाइते अखोई थोंगान से अदो नोंग तासन बगी अदो हुजिक सिदै थोगा मेन रोड तारनी हुजि आई लेरि मफम से अखोई पोइलापुल आरके जिम हारिबा अदुगी गली दुगानी बाजार मपा बाजार के ऑपोजिट टाइम दा ओके हुजिक से मेन रोड चौरे हुजि आई इमानबा अमगा समिना दोइनी अदो सिलचर रोड रोमदा हाइदारगे अदो मार्क्स थोले आइना कंटेक्ट तौरामी आइगोंदा दुगा अखोइना चक्साना बचतकतोरिबा मफमदुना कमरंखा सिंग लेकाय हाइदुगा आदा लाइसिनी आई मानबसे ओके मासे पिकअप तौरगे लाओ कनो तौर लाओ लेपनु लाओ ने यारेने फजरेने अखोई पलापुन पोइलोंदा हुजि गाड़ी थौगले हौजिक असे अखोई लेरिसे पलापुन दनी अदो पलापुन बाजार पॉइंट जौदोरे हौजि अखोई पलापुन पॉइंट जौरे हौजि अखोई कमंगा रोड हाइगले लंबी से मतेक से मोय सेमीबा कांगबुना नोंग तासलक्तना लंबी से लोइसलमद्रे गायरा थंबिरमे हौजि काली मंदिर जौरे दो नंग चरा का वाला बो आई वाला वाले है रो करी मथेन मकोय तौरके नोय मौना आरां nga thong này là oh nga thế nào कोई हुजी रेल क्रॉसिंग जाओ रहा से रेल क्रॉसिंग से रेल सड़क अदो कोई दी आई दी ब्रेकफास्ट से कनो अच्छा मोय न होना ची जुम से फजे ते नेहरू कॉलेज की ममांग थोंग दो नीला लिसे ब्रिज तो नेहरू कॉलेज जाओ रहा कॉलेज से हुजी आम फजारे जे 15 अगस्त की मोइसु हुजी फ्लैग होस्टिंग की कन्ना कनो तौरी फ्लैग होस्टिंग तौलो है अदो कॉलेज से हानै नत्रे याम फजारे अखोइना हाना तमम मतमदरी याम पी अमरपोनीदा हुजी नेहरू कॉलेज से साइंस सुजावरनी है दुगी निसवना से बिल्डिंग से तौखलै से सिगा फ्लैग होस्टिंग तौरी से अखोई एलपी स्कूल मोय खुलक्की बेंगोली मीडियम ओय मारे होजी उराबिन जौरे उराबिन आइसिदगी मैतै खरा ताइ सेसिगा मोइसिना सोन सोरोंग मपानदा लैते मैतै जिंजा मनुंग जंगला तुरेन मपानदा सोंदा सोन तुरेन मपान लोन ताइ से मैतै ngतनी मपानदना अतोपा हिंदुस्तानी कांगबु से अखोई उराबिन गी मैम दुम हनुमान मंदिर है खंगनै दो मंदिर से जौरे
ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁꯅꯥꯒꯤ ꯑꯣꯜ ꯕꯔꯥꯛ ꯚꯦꯂꯤ ꯖꯨꯋꯦꯂꯔꯤ ꯃꯅꯤꯄꯨꯔꯤ ꯑꯣꯅꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏꯅ ꯑꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏ ꯊꯥ 3 ꯈꯨꯗꯤꯡꯒꯤ ꯃꯤꯐꯝ ꯐꯝꯃꯤ 15 ꯑꯥꯒꯁ ꯑꯃꯗꯤ 26 ꯖꯅꯋꯥꯔꯤ ꯑꯗꯣ ꯉꯁꯤ 15 ꯑꯥꯒꯁꯁꯦ ꯇꯥꯕ ꯑꯗꯨꯏꯗꯨꯅ ꯀꯃꯪꯘꯥꯗ ꯑꯣꯏꯅ ꯊꯥꯗꯔꯦ ꯑꯗꯣ ꯌꯥꯝꯗꯤ ꯌꯥꯝꯃꯛꯇ꯭ꯔꯦ ꯌꯧꯔꯛꯇꯣꯔꯦ ꯍꯧꯖꯤꯛ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯌꯧꯔꯦ ꯁꯦ ꯀꯃꯪꯘꯥꯒꯤ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯍꯟꯗꯛ ꯅꯧꯅ ꯍꯥꯡꯕꯅꯤ ꯃꯩꯇꯩꯒꯤꯅꯤ ꯁꯦ ꯄꯦꯇ꯭ꯔꯣल ꯄꯝꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯁꯨꯃꯥꯏꯅ ꯄꯦꯇ꯭ꯔꯣꯜ ꯄꯝꯒ ꯇꯧꯔꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯁꯦ ꯃꯦꯟ ꯔꯣꯗꯇꯒꯤ ꯍꯧꯖꯤꯛ ꯍꯥꯏꯊꯔꯅꯤ ꯂꯝꯕꯤꯗꯤ ꯈꯤꯇꯪ ꯐꯠꯇꯦ ꯑꯗꯣ ꯀ꯭ꯔꯣꯁꯤꯡ ꯂꯥꯜꯂꯦ ꯍꯧꯖꯤꯛ ꯀꯃꯪꯘꯥꯒꯤ ꯔꯦꯜ ꯀ꯭ꯔꯣꯁꯤꯡ ꯂꯝꯕꯤ ꯈꯔ ꯐꯠꯇꯦ ꯁꯤꯗꯒꯤ ꯍꯧꯖꯤꯛ ꯎ ꯑꯃ ꯍꯧꯔꯤ ꯁꯤꯗꯩ ꯍꯥꯏꯗ ꯑꯥꯗ ꯃꯊꯛꯇ ꯆꯤꯡꯁꯤꯅꯤ ꯑꯩꯈꯣꯏꯅ ꯀꯥꯈꯠꯇꯣꯏꯁꯦ ꯆꯤꯡ ꯃꯆꯥ ꯑꯃ ꯂꯩꯔꯤꯁꯦ ꯁꯤꯗꯅꯤ ꯇꯧꯔꯤꯁꯦ ꯉꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯒꯥꯔꯤ ꯑꯆꯧꯕ ꯄꯨꯅꯔꯛꯄ ꯀꯥꯡꯕꯨꯗꯤ ꯃꯅꯨꯡꯗ ꯊꯧꯖꯤꯟꯕ ꯌꯥꯔꯔꯣꯏ ꯑꯁ ꯂꯝꯕꯤꯁꯤ ꯕꯦꯔꯥꯅꯤꯍꯦ ꯁꯤꯗꯒ ꯅꯥꯟꯊꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯕꯥꯏꯅꯤ ꯑꯗꯨꯝ ꯂꯩꯌꯣꯜꯂꯒ ꯆꯪ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯃꯥꯏ ꯄꯦꯝꯃ ꯁꯒꯣꯜ ꯊꯧꯕꯒ ꯆꯞ ꯃꯥꯟꯅꯩꯍꯦ ꯆꯀꯥ ꯑꯋꯥꯡꯕ ꯈꯔ ꯐꯕ ꯒꯥꯔꯤꯁꯨ ꯁ꯭ꯀꯨꯇꯤꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯆꯀꯥ ꯁ꯭ꯂꯤꯞ ꯇꯥꯗꯣꯏ ꯇꯧꯏ ꯑꯣꯀꯦ ꯂꯥꯟꯊꯣꯔꯛꯑꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯉꯝꯕ ꯀꯥꯈꯠꯇꯣꯔꯦ ꯍꯧꯖꯤꯛ ꯑꯉꯝꯕ ꯊꯧꯒꯠꯂꯒꯦ ꯅꯥꯟꯗꯗꯤ ꯅꯥꯟꯊꯅꯨꯍꯦ ꯑꯁ ꯒꯥꯔꯤꯁꯤꯁꯨ ꯃꯄꯥꯡꯒꯜ ꯀꯟꯕ ꯌꯥꯅꯤ ꯖꯔ ꯆꯤꯡꯈꯠꯂꯤ ꯍꯧꯖꯤꯛ ꯌꯧꯁꯜꯂꯛꯑꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯜꯂꯤꯕ ꯍꯧꯖꯤꯛ ꯃ꯭ꯌꯨꯖꯤꯛꯀ ꯊꯥꯗꯅ ꯌꯥꯝ ꯂꯥꯡꯅ ꯂꯩꯔꯦ ꯌꯧꯔꯦ ꯁꯤ ꯊꯣꯡꯒꯥꯟꯁꯤꯅꯤ ꯍꯧꯖꯤꯛ ꯆꯪꯗꯣꯏꯁꯤ ꯑꯩꯈꯣꯏ ꯀꯃꯪꯘꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯗꯤ ꯐꯖꯅ ꯁꯤꯜ ꯂꯥꯡꯗꯅ ꯃꯐꯝꯁꯦ ꯇꯧꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤꯅꯆꯤꯡꯕ ꯂꯥꯛꯇ꯭ꯔꯤ ꯃꯈꯣꯏ ꯂꯥꯛꯄꯒ ꯍꯧꯖꯤꯛ ꯐ꯭ꯂꯦꯛ ꯍꯣꯁꯇꯤꯡ ꯍꯥꯟꯅ ꯇꯧꯔꯅꯤ ꯑꯗꯣ ꯃꯣꯏ ꯂꯥꯛꯑꯦ ꯂꯝꯕꯤꯗ ꯌꯧꯔꯛꯑꯦ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯅ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛ ꯐ꯭ꯂꯦꯛ ꯍꯣꯁꯇꯤꯡ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯧꯗꯣꯛꯑꯅꯤ पंजाब सिंधु गुजरात मराठा दागिरोचल बंगा विंध्य हिमाचल जमुना गंगा उच्चल शिशु मागे आये तब जय गाथा भारत भाई विधाता जय हे जय हे जय हे ꯑꯍꯟ ꯊꯛꯇ ꯗꯣꯅꯣꯒꯣꯅꯣ ꯁꯛꯄꯁꯤꯁꯨ ꯃꯌꯥꯝ ꯇꯥ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯧꯖꯤꯛ ꯊꯣꯡꯕ ꯊꯥꯛꯄꯔꯣꯝꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒꯦ ꯁꯤꯗ ꯉꯥ ꯂꯩꯔꯦ ꯁꯦ ꯍꯧꯖꯤꯛ ꯉꯥ ꯀꯤꯂꯣ 9 ꯀꯤꯂꯣ 10 ꯑꯃꯨꯛ ꯑꯣꯏꯔꯝꯒꯅꯤ ꯁꯤꯅ ꯑꯐꯨꯠꯄ ꯕꯣꯏꯜ ꯑꯃ ꯁꯣꯝꯗ ꯆꯐꯨꯁꯤꯡꯁꯤꯗꯤ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯣꯟꯅ ꯍꯪꯉꯒ ꯂꯣꯏꯅ ꯍꯥꯏꯔꯛꯑꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯃꯤ ꯑꯗꯣ ꯂꯩꯀꯥꯏꯁꯤꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯧ ꯅꯍꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯁꯨꯝ ꯈꯥꯡꯗꯩꯁꯤꯅ ꯀꯩꯅꯣ ꯉꯥ ꯉꯧꯕ ꯑꯣꯏ ꯃꯥꯜꯂꯦ ꯁꯤ ꯉꯥ ꯇꯥꯎꯔꯤꯅꯤ ꯉꯥ ꯊꯣꯡꯕꯒꯤ ꯀꯣꯔꯐꯨ 3ꯁꯦ ꯆꯥꯛꯀ ꯍꯋꯥꯏꯒ ꯐꯨꯠꯄ ꯃꯥꯜꯂꯦ ꯑꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯗꯕꯁꯨ ꯑꯁꯤꯅ ꯖꯦꯟ ꯃꯇꯨꯝꯁꯤꯡ ꯂꯩꯔꯦ ꯁꯤꯒ ꯑꯁꯦꯝꯕ ꯁꯅꯥ ꯁꯨꯕ ꯉꯥꯛꯇꯅꯤꯅ ꯑꯗꯨꯝ ꯖꯦꯟꯁꯨ ꯌꯥꯎꯔꯤ
ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯑꯩꯒꯥꯁꯦ ꯇꯁꯦꯡꯅꯗꯤ ꯑꯩꯒꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯁꯤꯗ ꯊꯣꯡ ꯊꯥꯛꯄ ꯇꯧꯔꯤꯁꯦ ꯂꯩꯀꯥꯏꯁꯤꯒꯤ ꯃꯧ ꯅꯍꯥꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯔꯤ ꯃꯣꯏꯅ ꯁꯦꯝ ꯁꯥꯗꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯃꯥꯏꯒꯗꯣ ꯁꯣꯝꯗ ꯈꯔ ꯑꯣꯟꯊꯣꯔꯛꯎꯅꯦ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯍꯥꯄꯛꯇꯣꯏꯃꯤꯁꯦ ꯅ꯭ꯌꯨꯁꯇ ꯂꯥꯛꯇꯣꯏꯅꯤ ꯅ꯭ꯌꯨꯁꯇ ꯈꯣꯝꯖꯟꯕ ꯄꯥꯎꯗ ꯂꯥꯛꯇꯣꯏꯅꯤ ꯈꯣꯝꯖꯟꯕ ꯄꯥꯎꯗ ꯂꯥꯛꯇꯣꯏꯅꯤ ꯁꯤ ꯀꯩ ꯊꯣꯡꯕꯅꯣ ꯃꯥꯏ ꯄꯦꯝꯃ ꯆꯤꯛꯀꯟꯅꯤꯅꯦ ꯃꯈꯣꯡꯅ ꯃꯊꯛꯇ ꯂꯩꯔꯦꯍꯦ ꯐꯖꯔꯦꯍꯦ ꯑꯗꯩꯁꯤꯅ ꯉꯥ ꯑꯇꯥꯎꯕ ꯃꯊꯦꯜ ꯀꯌꯥꯅꯣꯅꯦ ꯃꯊꯦꯜ 19 ꯃꯥꯏ ꯄꯦꯝꯃ ꯌꯥꯝ ꯍꯣꯏ ꯆꯥ ꯉꯝꯅ ꯈꯔ ꯂꯦꯝꯍꯧꯔꯅꯦ ꯁꯨꯅꯥꯔꯤ ꯉꯥꯛꯇꯅꯤꯅ ꯉꯥ ꯊꯣꯡꯕꯒꯁꯦ ꯌꯦꯅꯝ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ ꯌꯦꯅꯝ ꯌꯥꯎꯋꯦ ꯌꯦꯅꯝ ꯑꯩꯈꯣꯏ ꯑꯗꯨ ꯀꯤꯇꯣꯟ ꯃꯄꯨꯁꯨ ꯁꯣꯟꯗ ꯂꯩꯔꯤ ꯑꯗꯨ ꯀꯤꯇꯣꯟ ꯃꯄꯨ ꯑꯣ ꯁꯤ ꯀꯤꯇꯣꯟ ꯃꯄꯨꯔꯥ ꯊꯥꯡꯖꯤꯡ ꯑꯗꯣ ꯁꯤꯡꯖꯨꯒꯤ ꯃꯆꯜ ꯁꯤ ꯏꯀꯥꯏꯊꯕꯤ ꯁꯤꯗ ꯂꯩꯁꯤꯅ ꯁꯤꯡꯖꯨꯒꯤ ꯃꯆꯜꯅꯤ ꯑꯁꯣꯝ ꯂꯩꯁꯤꯅ ꯏꯀꯥꯏꯊꯕꯤ ꯑꯁꯣꯏꯕ ꯑꯗꯣ ꯁꯤꯅ ꯃꯥꯏ ꯊꯨꯝ ꯃꯣꯔꯣꯛꯁꯨ ꯂꯣꯏ ꯄꯥꯁꯜꯂꯕ ꯀꯩꯅꯣ ꯁꯤ ꯒꯝꯂꯥꯗꯩꯁꯤꯅ ꯁꯂꯥꯗꯀꯤꯅꯤ ꯁꯤ ꯍꯧꯖꯤꯛ ꯕꯥꯜꯇꯤꯟꯗ ꯍꯩꯊꯔꯤꯁꯤꯅ ꯉꯥ ꯃꯍꯤꯅꯤ ꯑꯗꯨꯒ ꯁꯣꯟꯗꯒꯤꯁꯤꯅ ꯉꯥ ꯑꯇꯥꯎꯕ ꯑꯗꯣ ꯍꯧꯖꯤꯛ ꯉꯥ ꯏꯟꯖꯥꯡꯅ ꯊꯥꯗꯗ꯭ꯔꯤ ꯑꯗꯣ ꯑꯁꯤꯅ ꯌꯦꯟ ꯊꯣꯡꯕꯅꯤ ꯑꯗꯨꯒꯤ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯥ ꯃꯀꯣꯛꯀ ꯃꯔꯤꯡꯈꯥ ꯑꯗꯩꯗꯤ ꯁꯤꯡ ꯈꯥꯃꯦꯟ ꯇꯧꯔꯒ ꯉꯧꯕ ꯑꯗꯨꯒ ꯃꯊꯪꯁꯤꯁꯨ ꯑꯗꯨꯝ ꯉꯥ ꯃꯍꯤꯅꯤ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯝꯐꯨꯠ ꯆꯝꯅ ꯐꯨꯠꯄ ꯑꯃ ꯕꯣꯏꯜ ꯇꯧꯕ ꯑꯗꯨꯒ ꯑꯁꯤꯅ ꯍꯋꯥꯏ ꯊꯣꯡꯕ ꯃꯪꯒꯟ ꯃꯪꯍꯥꯏ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯆꯥꯛꯈꯨꯝꯒꯤ ꯑꯣꯖꯥꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ ꯃꯊꯦꯜꯗꯤ ꯁꯣꯝ ꯁꯥꯏꯠꯇ ꯂꯐꯨ ꯏꯔꯣꯝꯕꯁꯨ ꯂꯩꯔꯤ ꯑꯗꯣ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯄ ꯎꯠꯆꯕ ꯉꯝꯖꯗ꯭ꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯃꯤꯇꯤꯡꯁꯨ ꯍꯧꯒꯠꯈ꯭ꯔꯦ ꯑꯗꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯤꯐꯝ ꯐꯝꯕ ꯂꯣꯏꯗꯅ ꯆꯥꯂꯨꯛ ꯊꯥꯕ ꯍꯧꯗꯅ ꯆꯥꯛ ꯆꯦꯟꯕ ꯍꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯥꯕ ꯍꯧꯅꯈ꯭ꯔꯦ ꯐꯝꯗꯅ ꯑꯗꯣ ꯑꯩꯗꯤ ꯈꯤꯇꯪ ꯀꯣꯟꯅ ꯆꯥꯔꯒꯦ ꯍꯥꯏꯅ ꯀꯩꯅꯣ ꯂꯩꯔꯦ ꯑꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯐꯝꯁꯤꯁꯨ ꯈꯤꯇꯪ ꯆꯤꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯈꯤꯇꯪ ꯇꯞꯅ ꯆꯥꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕꯒꯤ ꯑꯗꯨꯝ ꯁꯣꯠ ꯃꯇꯦꯛ ꯑꯃꯇꯪ ꯃꯁꯤꯒꯤ ꯃꯊꯦꯜꯁꯤꯕꯨ ꯃꯌꯥꯝ ꯀꯝꯗꯧꯒꯦ ꯂꯧꯈꯠꯄ ꯏꯌꯥ ꯌꯥꯅꯗ꯭ꯔꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤ ꯌꯥꯅꯣ ꯅꯃꯥꯏꯗꯣ ꯁꯣꯝ ꯍꯪꯒꯠꯂꯧꯅꯦ ꯃꯔꯨ ꯌꯨꯕꯩ ꯇꯥꯏꯃꯤꯡꯗꯒ ꯂꯝꯖꯜꯂꯛꯀꯅꯤꯌꯦ ꯍꯧꯖꯤꯛ ꯆꯥꯔꯤꯕꯁꯤꯅ ꯑꯍꯥꯟꯕꯒꯤ ꯔꯥꯎꯟꯅꯤ ꯃꯊꯪ ꯑꯃꯨꯛ ꯁꯤꯗ ꯆꯥꯔꯤꯕ ꯃꯤ ꯑꯁꯤꯃꯨꯛ ꯌꯥꯝꯅ ꯑꯃꯨꯛ ꯂꯩꯔꯤ ꯑꯗꯨꯝ ꯆꯥꯎꯔꯥꯛꯄ ꯃꯤ 50ꯃꯨꯛꯀꯤ ꯏꯁꯇꯤꯃꯦꯠꯅꯤ ꯑꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔ ꯃꯌꯥꯝ ꯁꯤꯗ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯁꯥꯕ ꯉꯛꯇꯅꯤ ꯑꯇꯣꯞꯄ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯍꯧꯖꯤꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯍꯜꯂꯛꯄꯒꯤ ꯒꯥꯔꯤ ꯊꯧꯗꯣꯔꯛꯑꯦ ꯑꯗꯣ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯒꯤ ꯇꯥꯏꯃꯤꯡ ꯑꯗꯨꯗꯤ ꯎꯠꯆꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯃꯟꯘꯥ ꯂꯝꯕꯤ ꯍꯥꯏꯊꯔꯛꯑꯦ ꯁꯤꯜꯆꯔ ꯔꯣꯗ ꯑꯣꯀꯦ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ